Manipur meeyam ki Pukchak Pusillakliba driver shing Sirasanu haibagi Matagum Nongmei na Kapsinduna ashok apan nanghallamba thoudok ado Manipur Driver Association MD and akanba Condemn togi haina MD General Secretary Ksh Sanjoy na phongdokrakli kwa kaithel da leiba Manipur Driver Association ki office pangthokiba paugi mifam amada wafam masi phongdokladuna mahangna hai state asida leiba mipum khudingmakna hingbada nongmagi tangai fadana changba polam khudingmak driver sing na pusillakliba ngakani driver sing na Pusillakliba ase maitai khaktagi shunnate naga khaktagi shunnate kuki khaktagi shunnate Manipur da lairiba aikoi pumnamakini ahing nungchil khaidana miyam ge thaugal tawriba driver sing nongmai kapsinduna hatnaba hodarakpa ase yamna laibak thibani amaromda ngasi gi thoudok ase MD na tarai longte matung tarakpada ase gumba thoudok ase thokan bikano driver sing da chatharakliba thawong ase gi Hairurabadi strating thoudokpagi khongdong fawwa changsinba yarabani adubo maduda waga dawriba ase michamni masi pumnamak ase khangbiduna laibaki mapi mapa oibasingna national highway singda potchai hondok khonjin tawriba gari singda matik jaba security pibiduna ngaksenbiyo driver singna mathok tawbada akiba yaudana tangdu laitana mathok tawba fanghanbiyo haina maangna phongdokhe ngasi maksuiba diversity porebase Manipur da leiba praja khudimangna thoriba gari singi damakta porakpa thawneba adu du lambi laganga thaplaga gari sinto khamaga kapsanbire mahak soe sokba khatin natrna mahak ki kuning ji pura kaire ma pa khudakta heta ma phagado leite madu phana ba hona pada mai sangado ba mai imung do masai awabadu kanana madu ki bhar pudori magi imung khatagi natabida praja sing jita ngasi kaigumba akoina sawdana gari thoroi ji akoi ngasi ki toksare akoi bu kakmi semida ba ngamoda ba targadi haina koine starting pai da be khojang tangchal pa targadi mangja ga doi ji kanana ba driver khatna te praja khudi ma loina mak masida madugi chaitheng phangna haibagi madugi khopam du mukte koi logjaning de adubu tai pa da lor posu jai